India da haukiba thakara COVID-19 sandopagi sang yamna nemluraba matungda haujik amuk khangwang wangkhalakpaga luinana pung kunmari da anoba positive case lak ani ki mathakta hengatpa tang 18 faubada thangna mangarak sukre numit chani yankhaini thoi ki tungda khwaidagi yamba oina January tang 12 ki ayuk pung 9 dagi January 18 ki ayuk pung 9 faubada anoba positive case lak ani lising ni futaret jamni 18 hengat khraba matungda tang 18 faubada thengna khibasi numit khudingi anoba positive case lak ani ki mathakta hengat pani haukiba pung kunmarida nauna positive oirakibasing adu tharaga India da COVID-19 positive oiba migi masing January 18 ki ayuk pung 9 faubada punna koti 3,63,000 lising marphu chani yankai humdoi sukre laichet asi India da yan hanba oina haukiba inglising ani kungi January thada Kerala da thengna khibani Sahi atugi December 13 ki ayuk pung 9 faubada punna mi koti ama lak ani lising marphu taruk jahum 12 positive oiki Sahi atugi oina me thadagi October tha faubada laichet chandokpagi sang yamna wangki mamang sahi ki February tang amagi ayuk pung 9 dagi tang ani ki ayuk pung 9 faubada supnagi anoba positive case lising 9,735 khagtamak hengatki adubu March thadagi de leptana amuk wangkhalakpaga loinana April 12 dagi May 13 faubada numit khudingi anoba positive case lak ahumgi mathakta hengatki numit 15 ni adugi manungda nongmada lak mari ki mathakta hengatpasu mangarak yauki laichet chandopagi sang asi mamang sahi ki December 18 fauba yamna nemluraba matungda December 13 dagi amuk wangkhatpa horakhibani Hojik tongan pa state kaya da numit khudingi anoba positive case masing yamna hengatpa thengnadi marak asida expert chingna pinariba modna hojik India da COVID-19 gi ahum suba web hore amasung ahum suba web asi mathang thada haibadi February thada mato lomgani haibasini hojik India da ahum suba web horaktuna numit khudingi anoba positive case kaya masing yamna hengalakli basi SARS-CoV-2 gi anoba variant Omicron nani haibada laloi mamang sahi gi November thada South Africa da yan hana thengnakiba sandokpagi sang Delta variant tagi yamna wangba Omicron variant asi India da su local transmission thoglokpaga loinana haukiba numit kharani sida COVID-19 gi anoba positive case sing thengnabagi sang khangwang wangkhalakpa oigani haibagi thajaba lei hojik Malimgi lebak ayambada Omicrona Delta variant ki mahut chilakli haiba wafam amasu haukiba numit kharani ki mamangda World Health Organization na phongdokpa laikre Manipur da su hojik Omicron gi positive case sing thengnaba hore January 18 faubada punna case 38 thengnakre hojik faubagi oina Manipur da Omicron gi local transmission thokpagi wafam official oina phongdokpa laitrabasu thokti thoklabra haibagi singnabati wangna leiri Tang 18 tongan ba district singda 39 positive oikibaduna local transmission thoklabra haibagi singnaba amukasu hengat handaba nate state asida COVID-19 ki anoba positive case sing hengatpagi sangsu haukiba numit kharasida yamna wangkhalakdaba nate ani suba web ki oina mamang sahi gi July thada laichet chandopagi sang yamna wangkraba matungda leptana amuk hantaraktuna pungkun marida anoba positive case taragi makhada hengatpa amasung pungkun marida sada sino dasmik mangagi sang khakdamak positive oiba yaukraba matungda hojik amuk pungkun marida jani gi matakta hengatpa amasung pungkun marida positive oiba gi sang sada 13.mari yoba thengnarakli haukiba tang 15 gi nungthil pung ani dagi tang 13 ki nungthil pung ani faubada mi 15,919 test tawada jani humputara mapan positive oiduna positive oibagi sang sada 13.mari yoki hojik India gi tongan ba state amasung union territory kaya da numit khudingi anoba positive case kaya basing yamna hengalakliba asigumna Manipur da su hengalaktuna mamang da thengnakiba covid ki sathiba phibam adu amuk hanna mayok narpa yabagi mi paiba wangna lei miyamna yariba makai section ba amasung vaccine kaptribasing kapthukpagi tangai fadaba yamna lei maru oina assembly election ga mari lenaba thabak thoram sing pangthokpada yamna section ningai oi Election na laichet chandopagi sang khangwang wangkhat halakloi hainingai leite
Mamang sahida India da COVID-19 gi anisuba web thokiba aduda state mari amasung union territory amagi assembly election na chauna mateng pangsin khidaba nate.